Ngasi amuk mayamgidamakta puduna lakjariba Phungga wari asigi mamingdi Mamagi Nungsiba. Kuirabagi mamangda ahal oirabi lukhrabi ama leirami, mahakki machanupa ani leirami, makoi luhongba hendokna yarami, adubu lairabi lukhrabi adugi luhongnabagidamak kainagi pesa piningai amatta leiramde. Masasing adubu mapa ama oina yingsinbigadaba magi makhura maton kana amatasu leiramde. Makhoigi chatnabi ama oina kainagi pesa asi yamna wanglammi. Kaina amada pigadaba pot asi sallaba manga amasung hameng taruk oirami. Ahel oiraba nupidugidi madu taunaba karisu leiramde. Mingondagi purabasu singlingai leitabana upai leite aduna mahak nusiraba machasing adugidamak kari tawgadagi haina khalammi. Karisu tawba ngamdana numit kayani marum haukhirami adubu nongmadi wakhal ama laklami. Aina kabokai mawul asi setlaga kabokai saduna haming senabasingna hamingsing adu hoiduna lakadaba labenda aina leirabadi haming sing aduna aibu kabokai oiraboiningduna maikei salai khangdana koisen chengani mataw asida haming singduna aibu koisinduna hatgani amasung hatlaba matungda kabokai oiramdabada mi oiramlabada thodoksigidamak aigi isasingda makoina mamal oina sanpigani adu oirabadi aihak sirabasu aigi isasingdu lairabagi chainana luhongdana leibadu leiraroi masina khwaidagi fare thaurang asi tauraduna nongma lukhraviduna kabokaigi mawaladu sesilami numida wairam oiraklabada hameng senabasingna lakadaba lambenduda mahakna chatlami hameng sangu lakpaduda lotuna leirambadagi nupiduna makhoigi marakta fallangna songsilami hameng singduna kabokai manba sadu ubada kiduna chelami haming senaba ani dudi haming singadu senaduna adumak lakpani makhoina sadu karamba sano haibadu karimata khanthaba tawdana haming singduna chenbadu ubada haming senaba amana leijabi thaduna magi tadu langlami ta aduna nupi adugi masada palami mahakna siramdaida laurami aina aigi isasingbu kannabagidamak ayhak sire lauramlaga tumina laikhrabada hameng senaba anidu kirami makhoina kabokaigi mawuladu hangdoklubada makhoina khangba lukhrabidu oirami kiraduna nupa macha aniduna laurami ataba kangbu singna nupa macha singaduna lamlakkisa thengnaramale haina khalami mikuk muki manungda nahasingna makhutta khusu khulai paiduna maphamduda laklami mafamdu yaurabada mipung khudimangna nupa macha aniduda kamdongna nupidu hatlibano haina hanglami nupa macha aniduna thokhiba waridu lirami adubu warising aduna miyambu thajaba ngamlamde amaromda nupa macha anidubudi thajaningai oibamini adubu nupidugi siramdaigi wangang aduna punamakpu chamamna halami nupiduna kari khanba leiduna wahising adu hairamlibano numit kharani tungda nupa macha anidubu mi hatpagi case asigidamak jurida puthoklami masina makhoibu achumbadu puthoknabagidamak khudongchaba ama fanglagani amamamta oina wahang pahonglami makhoida khumliba pakhum adu hana miyamda pikhiba pakhum aduga chap manarami juri de yauba ahal oiraba nupa singduna nupa macha aniduna hairibadu seksin na tarami amasung kupna khanarami mamaithangda makhoina ahal oiraba mamadubu macha singgidamak tunggi punsida kari khalambage haibadu khangnabagidamak nupidugi macha singadu kaunaba lepnarami mayamna khana nainaraba punamak taraba matungda ahal oiraba nupa amana juri gi warep adu lauthoklami mahakna hairami aikoina thodo asigi daida kanana lawgadage haibadu kupna khana nainaraba matungda nupa macha anisina nupisibu thawoina hatke haina hatpa natte haibadu khangle makoina khara lapna leiba aduda kabokai oiraboiningduna makhoi anigi manungda amana tana langduna hatpani
ꯃꯁꯤ ꯇꯥꯕꯗ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯣꯔ ꯈꯔ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯗꯨ ꯍꯥꯏꯔꯝꯃꯤ, ꯃꯤ ꯍꯥꯠꯂꯨꯔꯤꯕ ꯑꯁꯤꯒꯤ ꯃꯔꯥꯟꯒꯤꯗꯃꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯆꯥꯗꯨꯗ ꯁꯟ 3 ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ꯫ ꯁꯟ 3ꯗꯨꯒꯤ ꯃꯅꯨꯡꯗ 2ꯗꯤ ꯁꯟ ꯍꯥꯇꯝ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯁꯟ ꯂꯥꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯕꯤꯆꯥꯔ ꯇꯧꯔꯤꯕ ꯑꯍꯜ ꯑꯁꯤꯗꯅ ꯍꯥꯃꯦꯡ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯕꯤꯆꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤꯡꯗꯨ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯟꯁꯤꯡ ꯑꯗꯨ ꯃꯆꯥꯁꯤꯡꯗ ꯄꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯀꯩꯅꯥꯁꯤꯡꯗ ꯄꯤꯒꯗꯕ ꯁꯟꯁꯤꯡꯗꯨ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯆꯥꯃꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯑꯣꯏꯅ ꯄꯤꯗꯨꯅ ꯃꯆꯥꯁꯤꯡꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯟꯊꯨꯝꯒꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯇꯣꯞꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯤꯡꯅ ꯃꯔꯥꯏꯕꯛ ꯐꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ꯫ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ 2 ꯂꯩꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯍꯔ ꯑꯁꯤꯗ ꯂꯥꯏꯔꯕ ꯕ꯭ꯔꯥꯍꯃꯟ ꯑꯃꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯟꯀꯥ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯁꯪꯗ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯅ ꯅꯤꯡꯊꯧꯗꯨ ꯁꯨꯝꯍꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯅꯨꯄꯤꯗꯨ ꯂꯩꯄꯥꯛꯇꯨꯒꯤ ꯇꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯣꯛꯄꯗ ꯂꯣꯏꯅꯕꯤ ꯃꯆꯦ ꯑꯅꯤꯗꯨ ꯀꯟꯀꯥꯕꯨ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯗꯨꯕꯨ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯎꯅꯕ ꯅꯨꯄꯤ ꯑꯃꯕꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯐꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯉꯥꯡꯗꯨ ꯃꯟꯗꯤꯔꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯍꯧ ꯆꯥꯎꯕꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯗ ꯀꯟꯀꯥ ꯑꯁꯤ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯆꯦꯛꯇꯨꯝ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯥꯎꯔꯕ ꯅꯤꯡꯊꯧꯗꯨꯅ ꯀꯟꯀꯥꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯟꯗꯤꯔꯒꯤ ꯂꯩꯀꯣꯜꯗ ꯄꯨꯔꯣꯍꯤꯠꯅ ꯂꯩ ꯍꯦꯛꯄꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠꯇꯨꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡꯗꯨ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡꯗꯨ ꯀꯟꯇꯤꯔꯚꯥ ꯀꯧꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡꯗꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯌꯣꯛꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯔꯣꯍꯤꯠꯇꯨꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯗ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯀꯟꯇ꯭ꯔꯤꯚꯥꯗ ꯃꯍꯥꯛ ꯄꯣꯛꯄꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯎꯒꯤ ꯁꯒꯣꯜ ꯑꯃꯒ ꯋꯥꯒꯤ ꯁꯥꯃꯨ ꯑꯃꯒ ꯁꯥꯟꯅꯅꯕ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯐꯝ ꯒꯨꯍꯥꯗꯨꯗ ꯊꯥꯗꯔꯝꯃꯤ ꯑꯃꯁꯨꯡ ꯒꯨꯍꯥꯗꯨꯗꯒꯤ ꯏꯁꯤꯡꯗꯨ ꯊꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯅ ꯅꯣꯛꯄꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯆꯦꯛ ꯃꯇꯨꯝ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯎꯒꯤ ꯁꯒꯣꯜ ꯑꯃꯁꯨꯡ ꯋꯥꯒꯤ ꯁꯥꯃꯨꯗꯨꯁꯨ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯄ ꯉꯝꯒꯅꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯣꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯕ ꯒꯨꯟꯗꯥ ꯈꯔ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯝꯃꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯄꯨꯔꯣꯍꯤꯠꯀꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯁꯍꯔꯒꯤ ꯆꯤꯗꯥꯏꯗ ꯊꯥꯗꯣꯛꯂꯝꯃꯤ꯫
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯠꯂꯒ ꯄꯨꯔꯛꯄꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯁꯨꯞꯅꯇꯒꯤ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯔꯥꯅꯤꯗꯗꯤ ꯃꯈꯣꯏꯅ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯄꯨꯔꯣꯍꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯊꯪꯒꯤ ꯁꯍꯔ ꯑꯃ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯎꯗꯔ ꯈꯔ ꯗꯨꯀꯥꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯎꯗꯔ ꯑꯁꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯥꯎꯗꯔꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯕ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯂꯨꯍꯣꯡꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯎꯗꯔ ꯈꯔ ꯄꯥꯝꯂꯝꯃꯤ꯫ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯄꯤꯔꯝꯕ ꯄꯥꯎꯗꯔꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯗꯛꯇ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯅꯨꯄꯤ ꯈꯔꯅ ꯁꯤꯖꯤꯟꯅꯕ ꯄꯥꯎꯗꯔꯅꯤ, ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯗꯕ ꯄꯥꯎꯗꯔ ꯄꯥꯝꯃꯤ꯫ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯎꯅꯕ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯅꯤꯡꯊꯧ ꯐꯥꯎꯔꯒ ꯀꯣꯅꯨꯡ ꯇꯥꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯋꯥꯐꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯕꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯩꯅꯥ ꯐꯪꯗ꯭ꯔꯤꯃꯈꯩ ꯑꯩꯍꯥꯛ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯣꯍꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯅꯤꯃꯛꯀꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯄꯨꯔꯗꯨꯅ ꯂꯝꯀꯣꯏꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯍꯔꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯛꯇ ꯆꯝꯄ꯭ꯔꯥ ꯃꯔꯨ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯨꯗꯨ ꯂꯩꯀꯣꯜꯗ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯔꯨꯗꯨꯅ ꯍꯧꯔꯛꯇꯨꯅ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯝꯄ꯭ꯔꯥꯗꯨꯕꯨ ꯆꯥꯛꯀꯤ ꯆꯝꯄ꯭ꯔꯥ ꯀꯧꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯁꯍꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯆꯝꯄ꯭ꯔꯥꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯀꯔꯇꯤꯚꯥꯗꯤ ꯆꯝꯄ꯭ꯔꯥꯗꯨ ꯎꯕꯗ ꯈꯨꯗꯛꯇ ꯑꯁꯦꯡꯕ ꯃꯃꯤꯡꯗꯨ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯦꯅꯀꯥ ꯀꯧꯏ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯔꯤꯗꯦꯕꯤꯁꯨ ꯄꯨꯔꯣꯍꯤꯠꯀꯤ ꯃꯆꯥꯗ ꯄꯤꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯔꯇꯤꯚꯥꯅ ꯃꯍꯥꯛꯀꯤ ꯁꯨꯝꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯖꯔꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯁꯍꯔꯗ ꯍꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯀꯟꯀꯥ ꯑꯗꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤ ꯇꯥꯔꯝꯃꯤ꯫ ꯃꯆꯥ ꯐꯪꯂꯕꯗ ꯆꯥꯎꯊꯣꯛꯆꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯗ ꯃꯆꯥꯅꯨꯄꯥꯗꯨ ꯐꯝꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯁꯥꯁꯟꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨ ꯂꯩꯄꯥꯛꯇꯨꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯂꯣꯏ ꯊꯥꯈꯤꯔꯝꯃꯤ꯫